अहानबदा मरोइबा पाउसिंग पिसरे मणिपुर की फिल्म यंगसिनबा पुंग खरगी खोंजत लाखिबा ऑपोजिशन लीडर राहुल गांधी इम्फाल मिलिट्री कैंडिडेट इंटरनेशनल एयरपोर्ट थुनब मतों चुरचांदपुर की दमक खोंसानख्रे ऑपोजिशन की लीडर राहुल गांधी की मणिपुर खोंजत की मांगोइनना कुकी खुलाई पाइबा सिंह जिरिबांग की नंगंग पोखी तमना नंगोई राउंड खर कापसिंदुना अटैक चथख्रे लमजिंग मैरा सापम प्रोविंस के मापन सुबा निसिंग थौरब जेशी आयरन पीएस सिंधुना अवाटिंग लेबा यलहौनी सिंगे निसिंग खोबम दमाखरे अमदे सिक्योरिटी फोर्स न थीबा होंबगी थबक चथबदा इम्फाल ईस्ट डिस्ट्रिक्ट के मसिंग यामनबा खुचु खुलाई क्या फगत बंगमख्रे Krimzare. Times of Manipur na pizaba nung thilge pau biyeng tarpu na mapu DAYAPATI SENJAM taram nokchare. Housing pau sando na pizare. Manipur ki fibam yengsinaba ki damak lakiba opposition ki leader Rahul Gandhi Imphal ki Bir Tikendrojit International Airport na thunglaba matung Churachandpur ki damak khongsan khrei. Assam ki Silchar Airport tagi akhanaba flight amada lakiba Rahul Gandhi ngasi nungthil pung ama makhairom tarakba adwaida Imphal ki Bir Tikendrojit International Airport na thunglakhe. Mafam aduda Lok Sabha ki MP Dr. Angomcha Bimal Akoyam, Sugnu AC ki MLA Keranjit, Khundrakpam AC ki MLA J.S. Lokeshwar, Khangabok AC ki MLA Okram Surjakumar Amade, Hanagi MP Dr. T. Maydiana Chungba, MPCC ki Makokthong Bandu Chungba Kayana, Airport Manung da Taram okay. Manipur Pradesh Congress Committee ki Sevadal Amade, NSUI ni Chungba Tongan ba unit ki Thomishin Naso, Airport ki campus Manung da banner na Chungba Paiduna, Haraw Tayam okay. Security ki Akanba Jackson Tharang Marakta Rahul Gandhi na Airport Manungdagi Hek Thorak Padapiyam na Rahul Gandhi Jindabad Long Live Manipur We Want Peace Amade Imalebak Manipur na Yaifade Hai Bani Chungba Kholau Kaya Sulauke Rahul Gandhi na Airport tagi Thorak Paga Churachandpur Tam na Mahaki Convoy Shingalwida na Chatke Panbay Yabade Rahul Gandhi ngasi ayok Akhanaba flight amada Delhi dagi laktuna Silchar Airport na thungke Mafam aduda Mahakpo Hanagi Chief Minister Okram Ibobi MPCC की प्रेसिडेंट MLA के मेगा चंद्र अमदे CWC के मेंबर के खांगम ने चुंगबा MPCC के मकोक थोंबा लुचुंगबा सिंगना तराम नोखे मधुगी मतुंग सिलचरदगी जुरी बाम हायर सेकेंडरी स्कूल तमना लाक्तुना मफम अदुदा हांगबा रिलीफ कैंप ते चंगजफम लौरिबा इनमेट सिंगा उनदुना ngaihak wadi sanake जुरी बाम दगी सिलचर एयरपोर्ट ता अमु हनबगे लंबीदा कसार डिस्ट्रिक्ट के मनुंग चना लेबा फुलारटोल गे मार्कोइलेंड दा हांगबा रिलीफ कैंप ता चंगमदुना इनमेट सिंगा उनके मधुगी मतुंग राहुल गांधी सिलचर एयरपोर्ट तगे इम्फाल की ब्रिटिश कैंडिडेट इंटरनेशनल एयरपोर्ट तमना लाखिबने राहुल गांधी ने इम्फाल की ब्रिटिश कैंडिडेट इंटरनेशनल एयरपोर्ट ते हेक थुंबगा बाय रोड चुरचांदपुर की दम खोंसान खे हौजिक थोकलिबा इरांग असगी चैथेंग फंगदुना चुरचांदपुर की तुइबोंग मंडपता हांगबा रिलीफ कैंप ता चंगजफम लौरिबा इनमेट सिंगा उनगने राहुल गांधी ने चुरचांदपुर तगे इम्फाल तमना हलकपकी लंबिदा बिष्णुपुर डिस्ट्रिक्ट के मनुंग चना लेबा फुबाला हाई स्कूल दा हांगबा रिलीफ कैंप इनमेट सिंगा उन्नदुना मखोइगी अपेन पेन दा कयागी मतंग वारी सानकने मधुगी मतुंग इम्फाल तमना लाक्तुना राजभवन दा गवर्नर अनुषा उइके उनकने लोयना नुमिदांग पुंग तरुक मखाइरोम ताबा अदुआइदा बीजी रोड लेबा कांग्रेस भवन दा राहुल गांधी ना खोंचत असेगा मरी लेदना मीडिया सिंग दा ब्रीफिंग पीगने We want peace! We want peace! We want peace! Rahul Gandhi! Jindabad! Rahul Gandhi! Jindabad! Jai Bharat! Jai Bharat! Jai Bharat! Rahul Gandhi! Jindabad! Rahul Gandhi! Jindabad! We want peace! We want peace! We want peace!
Opposition leader Rahul Gandhi ki Manipur khongchet ki mangoi nana ngasi ayuk angan bada kuki khulai paibe singna Jiribam district ta nomai kapsilakre thaudok adu ki matang da press na fangba pau amana hai ngasi ayuk pung ahum khare helakpa adwai da kuki khulai paibe singna Tamenglong district ke Tausem sub division ki manung chanba faitol kuki khuldage lengang pokpi tamna nomai round khara kapsilakhe thaudok adu thokpaga manak nakna leiba commando yauna security force ke personnel sing mafam adu tangna Mine protected vehicle single loinana Johnson K. Mafam aduda security force amade kuki kulai paiba singi marakta ngaihak nongmai kapna K. Apaba makhagi kulai sing season aduna jataraki ba kuki singi attack aduna mine protected vehicle da pan K adumakpo haujik fawgi oina thoidokpa asok apan ki pawle trabaso Central Force ke personnel singna kuki kulai paibani chingna ba miyoi pharaga bukibagi video amari social media da viral oirakle. Kuki kulai paiba singna chatharakiba attack aduga ikan kanadana Jiribamgi area da leiba maira paibi ima ibel kaya mafam aduda changsinakhe ima sing aduna gular tholge samu punbi bazar manakta Assam Rifles ki personnel sing chasok chasin tawbada athingba pikhe mafam aduda Assam Rifles ki siol laktuna ima sing aduga ngahaw awai akum tawnaki haide thaudok aduga mari laidana lijing Jiribamgi women's wing ki convener soibam renuna paumi singda hai Kuki kulai paiba singna faitol dagi chatharakiba attack ado nong kana chuba maramna kadom maikai dagi no haiba khangba ngamkhide mafam aduda state force ke personnel sing changsiluba matamda kuki kulai paiba singna makha tan attack tawke mafam adwai da leiba Assam Rifles ke personnel singna karigi tamak kuki kulai paiba sing adu faba kamjibano haina bana makha tan afudokhe panba yabade ngasi pung kharagi khongchatta Manipur da lakiba opposition leader Rahul Gandhi na kasar ke Fulatol ke Markholen amade Jiribam Higher Secondary School da hangba relief camp ki inmate singa unaduna wari watai shanaba lekhrabane Asi ahing che khogi nongalam dai dagi pung ahum da ga da ba khara waling dagi hauna khogi hari ba paiton hari ba khunna sida ai khogi nongmai se mathong morang khangdana tara kham na kapsalai nong chu yam na kan chui nong chu buduna mara moraga khoi ka pisa karom da noi dana khangdana khoi mya matha sana karom dano na lai na mani adu ba hojikti khoi police ki hana mamang su thak ba STF ki sari ba yum simak da amuka so hanna mafam du da lai ba STF ki kambu da amu halaga moina mai thabira me Housing may tao na tanan mafam do no may kapsan badagi ay ko giba kano sing na stay forcing na tanghal ba matam da su moy na khut halak na housing akoy ga way akum tam na housing akan mamong da maman na tang ba moy na auto no may pai do na housing che akoy da landarak le housing akoy le ba condition da moy na tamengong ni akoy na kano ni Jiribam ni adu Jiribam ni haraga akoy na tamengong da tang bagi akoy gi aya ba phang dra na tra na kari gi no kari marang gi no ngasi kapri ba no may se matau karam na pha ba ngomong da no hay ba na sing ba na han akoy na mamang da taw ba matam da su akoy mayam na nupi mayam na thappadagi kuki sing ba pha ba ngom gi da bani hay da na asam na phon sing na akoy da blame tawe adu ga holding na kari marang gi moy na man pham du da leraga asam na phon sing dina kuki sing ga pha ba ngom da no moy ma pham du da khudak da tangal laga moy na pha ba ngom gani moy chang ge hay na tanghan ba matam da khujing na kari marang gi ngom da bano hay ba che akoy mayam da government da hangjaningi Lamdam asida inner line permit system mapung fana chanahalu haiba khongjangta Laibak ki damak thawai na pontha pikraba lamjing maira sapam Robin Hood lekidabage mapan shuban ningsing thawram ngase joint committee on inner line permit system JC ILPS na sinduna awaching da leiba athawba asigi arabiya tafam oiliba yelhomni singi ningsing khubam da pangthokre lamjing maira sapam Robin Hood ke mapan shuban ningsing thawram adu pena yekai rol na hongdok labam batung Indigenous Manipur Martial Arts Academy Imma ki sanaroi sina general salute piduna athawba asigi mafam da ikai khumna utke tungda lekhidrabagi imung manung amade JCILPS ki thongmi sing yauna CSO ki luchingba sing maira paibi lup ki luchingbi amade mahairoi kayana haikat lekat tamke ningsing thawram aduga mari lainana JCILPS ki convener Thiam Saranjandrana hai lamdam asida ILP system chanahalu haina changsimkhiba akanba khongjang aduda thawaina pontha pikhiba amade lamjing mairagi mingthol pikraba sapam Robin Hood na lekhidaba jahi mapan surakpaga loinana mahaki mafamda ikai kumnaba utpa amade mahakun ningsingba oina thawram asi pangthokpane state asida inner line permit system chanakriba ase tarai na oirakhiba nate masidi miyamna jahi kunthra nimfu hena tanduna laklaba matungda fangkhibane lamdam asida ILPS satnare hairabaso mapung fana chanaba haibadudi oidre ILPS ka mari lainana Bengal Eastern Frontier Regulation Act ke makhada state lengana regulation guideline semba yabagi ayaba piduna cabinet na guideline ama semkhre adubo ngasi fawbo mapung fawbo guideline ama oibadi ngamtre
ILPS के बेस ईयर असे कुमजा इंग लिसिंग अमगा चमापन यांखै माथोय ओइनब मियामना तक्सिनदुना लाखिबा अदो कुमजा इंग लिसिंग अमगा चमापन हुफु माथोय ओइदुना हौजिकि ओइना चनरे मसिना कदाई फावबा यलौमिसिंगबु कनबा ngamgadौरिबगे हाइबदुदे अचबो वाहंग अमा अदुमक ओइदे नाकल अमरोमदा पॉपुलेशन कमीशन सेमख्रबसो मपुंग फाबा एक्सपर्ट सिंग हाप्तबना ILP असे मपुंग फाना चनरे हाइना लौबा याद्रे मसिगी मथक्ता स्टेट असिदा NRC अथुबा मतमदा चना हन्नबा मरि लैनबा सिंगना होनबियु हाइनसो महाना मखा ताखे Uji mokoina semni hariba population commission sisu maruina mogi mapung phaba oidri haiba tare maruina expert sing adegi madugi awatpa akoigi thabak togedaba miyam du hapiraga masi mapung phana thabak tohanbiu haiba sisu akoina thamjari loinana koi imangda taduna leiriba NRC gi update sisu center dagi India government gi ayaba lobiraga yamna thunamak masisu thabak hongnaba packet piu haina su haijari Maruina Hoji Lady Irang Sisu, India government, Lotion Yarugadi, Yamtuna du Lotionba, Nambania du Makoina Pamba Monga, Sananim Monga, Saka Su Miam Su, Sanadus Legacy, Miam Nuite, a question Nuite, Moigi, Pungoni Matumina, Quinasum, Yanquina, the voice Hadana, a question Yanquin Legidagi Hibasi, Hangibani, Masina, Quigi, Limit Ama, Kamangam, the Bogi Pankai, the Lantokizana. Achoba iwoma lakpa taragadi madu afaba oini haiba thajade Thauram aduda saruk yakhiba JCILPS ke ko convener haupu komna hai lamdam ase yellow furup komna Manipuri apunba saktam ngaknaba matam pumna makta lepli imalai baki tamak thawaina pontha pikraba lamjing meira sapam Robin Hood ke mafamda mahakna lekhidaba numit ka mari lainana ikai kumnaba udmina se haike nakal amaromda JCILPS ke ko convener Muhammad Kewudin Sahab Mojing Mayumna hai Lamdam asida ILPS mapung fana chana driba fauba hanba leitana taksim khigani maijai pangal singna lamdam asida NRC chana hannaba takshinduna lakli haina so mahna maka take lamjing maira athauba sapam Robin Hood ke apokpa sapam Romesh na hai mahaki machanupa asi lekhidaba chahi mapan suraklabasu state asida mapung fana ILP system chana hanba ase pentaba poe ILP की बेस ईयर असे यामना पामलिब चाही इंग्लिसिंग अमगा चमापन यांखै माथोइसु ओइद्रे सिस्टम असे मपुंग फाना चना हन्नबा लैंगानो होनबियु हाइनसु मांगना मखा ताखे ngasi ekoi mafam asida ekoi lengla ise ekoi gi lamjing mera ekoi oya ka kunaraba Robin Hood sibegi adigi magi memorial stone ngasi ningsingbegi numit ai lakjabani matam kibikta kom jati si Manipur gi indigenous gi aduga ekoi integrity da ekoi dum leptuna leibani aduna ngasi su es indigenous amoina JCLP ko convener mo oina ina mafam asida laktuna ekoi gi lamjing mera Robin Hood ikai kunna piba lakpani NRC chatnare haina government na adum lawba practical oidaba theory to oiba sum release sanda mathang mari leinana sum lakpaduda ngasi phawba cabinet na madugi onna tainabada 1951 dugi mahutta 1961 unki basa mase akhoina condemn tawdra ngasi phawba laklibani aduna hairiba condemn tawdana la ibasa Manipur government na cabinet decision je handok piraga 1951 chida chatna hanbiu amuk hanna ri pham tawbiu haidana ngasi JCILPS koba loop ama semaga talak liba demand che mapung phana phangan biu theory de lawbiganu practical oina onthok biu practical oidri haina JCILPS ki maigai degi lawjari mamang da IP sanadringai dadi kari gumba post amda uramde adu chanare harakan su adum imanda manaraga laibasima koi khanda family ki satha nuaijade aduga tawada su koi laibak sigi irang phalang tawriba huji sathariba tawriba potsi sarkarna adi paliba sarkarna jengjan biraga ingna tapna shanti oina laaba matamda sugumba ILP na chana driba kona driba chanaraga su magi agreement ajana mapung phana uthoktana khotana tawbidriba se masi tawbiro ona aigi family ki side ki hajaningi Nakal amaromda JCILPS na senduna kase awaching da laiba yalongmi singit ningsing khubamda pangthokiba lamjing paira sapam Robin Hood ke mapan suba ningsing thoramda poire leimarol maira paibi apunba Manipur na mapung fana sarugya khre thoram aduda poire leimarol maira paibi apunba Manipur ki vice president RK Leibak Tombi amade
अजय मेंबर कयाना अथौबगी खुबमदा लई कतुना इकाई खुमदबुखि थौरम अदुगा मरी लैनना आरके लेबाक तोंबिना हाई लमदम असिदा ILPS मपुंग फाना चना हन्नबा मियामना मतम कयागी मपांगदगी तांदुना लाखिबने मियामगी अचौबा इहौ अदुदा अथौबा सापम रॉबिन हुड थवाइना पोंथा पिखिबगा लोइनना लमजिंग मैरागी मिंथोल पिदुना इकाई खुमदबु उठखिबने अथौबा मपारी असिना लेखिदबा चही मापन सुरकपगा लोइनना इकाई खुमदबु उठपनि हाइखे लेबाकदमा ILP की खुमजंगा थवाइना पोंथा पिखिदुना मियामना माबु लमजिंग मैरा हाइना मिंथोल पिदुना मफमदा मागे मथारगा लेबुदा देही खुदिंगी अखोइना लेपतना कलका तंबलाई अदुदा ngasiसिबु तंगाय फतना कुकिला लेरगसु सिंगला लेरगसु लेमना तवसु कलौद्रगदी ममा मोइना थमोइजे पोथाबा फंगरोय हाइदना वाना मफमजुताना लागा लेकतरमबने Indian Army amasung Manipur Police na thipa humbagi thabak chathabada Imphal East District tage khujukulai kya fagat pangamne haire Minister of Defence Manipur Nagaland and Southern Arunachal Pradesh ki PRO amasung spokesperson na thadorakpa chol amana hai search operation chathariba mafam adu khudong chadabana maram oiraga Indian Army gi explosive detection dog sing siznakhe search operation aduda heavy caliber 70mm launcher ama 9mm pistol ani 12 bore single barrel gun ama improvised grenade launcher ama grenade taru tube launcher ani amade nomoi maru kaya fagat ke phagat laba khulai sing adu mari lainaba police station da sinakre hainasu charon asina makhatare Thoubal District Police na kuntragataret suba Assam Rifles ki matengan loinana lona thingkraba lathaulob KCP taibang nganbagi active member ani demand letter kaya gan loinana fare haide Police tagi fangba pau amana hai faraba miyoi ani adude Bisnupur Ward number 1 dagi Wangjam Mukesh atopa ping koba chahi nifuga mathoi apokpa W Babu amasung Kakjing Ningthau lekai dagi thokjom Ajit atopa ming commander chahi kuntraga humdoi apokpa lekidraba thokjom yaima kawi haide Makoi anidagi KCP taibang nganba group ke demand letter kuntaruk Hyundai Accent car ama SIM card yauba mobile phone handset ani su phagat pangamne Hiram asiga mari lainana Khongjom police station na case amma lakhotre hainaso pau asina makhatari Manipur gi apunba saktam kaiba yaroi amadi khulnga liba volunteer sing phaba yaroi haiba yauna tongan ba demand da all Kakjing clubs coordinating committee AK-CCC na sinduna tongan ba kholau kayan lautuna khongjing chasingkre Kakjing gi tongan ba lekai kaya dagi lakpa miyamna National Highway number 137A gi Kakjing Kaithel da leiba ibudo nauhal laibungda pullaba tungda amato oina kholau kaya adu laukibane khongjang aduda sizinakhiba kholau singi manungda Manipur gi apunba saktam kaiba yaroi khulnga liba volunteer sing phaba yaroi Manipur NRC chanahalu amade Manipur imana yaifare haiba kholau sing yauri Assam Rifles Center of Education Excellence ARCEE na Access Bank amasung National Integrity and Education Development Organization NIEDO ga pullaga senjina urkhulda chathakiba nupi macha singi NEET examination gi residential coaching da saruk yakhiba nupi macha kuntraga taruk ki manungta kun mangana examination asida mai paktuna anobo puwari ama semangamkre residential coaching camp aduda lamdam asigi tongan ba fuduk kaya gi nupi macha singna saruk yakhe Camp adugi saruk ama oina mahai masin tambiba kak natana laifam chafam ana laying chathung chasin amade extracurricular activity kaya gi kudong chabasu fangan ki haide Marathana Ramonomnese Imphal West District ki Ningthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matamga chunaba mawngda sel yamna changdana layengli Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care,
recovery convergence meeting asinasing Malaysia gi Malacca da laiba Asia Metropolitan University dagi addiction laina gi matangda master's degree paibada natana ICCE Colombo plan dagi international certified oidaba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausagi punsida halakpa ngamkrei treatment center asida laidiba staff pumnamag national amasung international gi thakta training fanglaba ngaktani hafta khudingi medical officer na treatment lawriba khudingmag routine check up tawduna yamna checksina layeng chathai amaromda treatment center asida laidiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem leiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimag tanabiu break ki matungda mayam taram okchare makhataba pausing pizare Universal Friendship Organization UFO Headquarters number 1 Nongpok Sekmai Battalion ki manung chana Maitei Hwen Lalong Sintam Sanglin UFO Salungfom Kang Yambem branch ke Kunipan Suba Rising Day ki thauram ngarang pangthokre thauram aduga mari lainana UFO Headquarters number 1 Nongpok Sekmai Battalion ki Vice President Y Iko Chana Ibudong Pakhang Bayekpa Malembi Firal Chikatke thauram aduda organization asigi General Secretary Battalion Commander amadi member kayana saruk yakhe Bangladesh ki Silhata Khundariba Meitai Laikai Taraga Humdoina Punna Sinduna ngarang Kang Chingbagi thauram pangthokre Kang Chingbagi thauram ase Gambhir Singh Maharaj Masamang yauna Sifai Kaithian Lampakta Chathaduna lakpani thauram asigi saruk ama oina Joydep Chongbaga loidana RTSU katke Opposition ki leader Rahul Gandhi na Silchar ki airport at thunglabada taram na oklunawang arang Silchar ki damak Infal thado ki ba MPCC ki luchingba singna Assam Congress ki luchingba singan loidana ngarang Jiribam Vijayanagar amasung Jiribam Higher Secondary School relief camp ta laigiba singa unakre Khongjat aduda LP leader Okrap Iwopi MPCC ki president MLA K Megachandra CWC ki member Kai Khangam MPCC ki working president K Debarutta Assam ki Mijay Congress ki luchingba Dr. Maimum Sanjay Kumar amade Ajit Mijay Shu saruk yakhe Machagi mahai tamhanaba migi yum kupai yaubada haukiba Jun taraga tarukta yum thaktagi taraktuna koki sarukta sokibadagi Siza Hospital da aruba phibam da laikannaduna leiriba Sarangthem Amarjit ke imung manungja Kanglaipak News Changbang Nov KNTL na sel oina lupa lising kungi tengbang pikre Changbang Khongjat aduga mari laidana KNTL ke Publicity Secretary Rose Maibam na hai awaba taraba imung asida KNTL ke thaumi singna angamba khaigatnaduna mateng pangba ngamba asimak penba poe aikoi khudingmakna awa ana taraba singda angamba mateng pangbagi hainabi thamse haike panba yabade soktuna aruba phibam da laikannariba Sarangthem Amarjit masagi thei kuchaga mari sure mahak salungfom mamang lekai dagine Amarjit ke imung ase mahakna noma gi afang thabak shuraga chara nongkhangna bane Ichauna awaba taraba dolu Bararampur khilge Yum Nifuga Taruk Lomda, Joypur Awang Lekai Degi, Mangal Yang Komna Noma the Changraba Yadaba Polam Kaya, Tangbang Wena Kusina Kray, Tangbang Kongchet, Aduga Marin Ledana, Mangal Yang Komna High, Piri Batangbang Asigi Makatara Pada Matok Taba Mafong Kaya, the Tangbang Pibagi Kongjang Sansin Kigane, Kongchet Asida Yokshin Bangam Hodaba, Ichaw Sokalaba Mafum Sing the So, Tangbang Asi Yokanaba Akanamono Honori Hike. Jiribam gi Iraq na madam oiraga lanjanarakuna Kasar gi Lakhinagar relief camp ta changfam loduna laidiba singda Rural Development Committee Kasar Women Action Committee amade khunau maira paibina Tangbang Polam kaya kusinakre Tangbang Polam sing ase tongan mafurup ki miyoi kaya dagi donation chatpada fanglapa selfam sing aduna lairaga pibani haide Tangbang Khongchet aduda saruk yakhiba retired assistant DC Dr. Kangabam Sanjay Kumar hai Maitai Bengali amade rongmai yauna tongan mafurup kaya gi miyoi singna Panglakpa Bateng aduna punsilaga Jiribam gi Vijayanagar yauna Jiribam gi tongan mafam kaya da hangliba relief camp singda Tangbang Polam sing ase kusinabani haike
Khongchat adida Women Action Committee ki President Sunita Konthaujam, RDC ki President Oinam Biramani, amadi Khunau Mera Paibi ki Vice President Oinam Sumitra Su saruk yakhe. Akonya lakchari se akoi Lakhipur Khunau gi group ahum akoi gi RDC Rural Development Committee Women Action Committee amasung Khunau Mera Paibi ahum sena sel khaijaraga sen sidi mete issue Bengali issue Rongmai issue bibi rei mogi su contribution jawi ado koina aduwa asiga mayam relief camp ama leire yang jirwam yang populum be chelaba kanguni isinau singi mai ben singna ako adu angam bakatang pijaga yang laksabani Mitai irol iyek chawkhatnaba hotnaba yauna lamdam asigi tongan ba isu kayada mang thana thogai loduna lakpa wakhalon manaba apunba wama kanglai pake member laimazam sachi chanu masagi anaba amana maram oiraga hagot kangkhat pangamdana leikibana maram oiraga mahaki layeng bada mateng oinaba wamana selgi tengbang khujinakre hiram asiga mari lainana wamana thadorokpa jol amana hai tengbang khongchat adu wamagi president moyangthem naukombana lujingkhe amade wamagi thongi kunrom na sargyakhe Tengbang Senfom asida Milalge members singna achobu mating amasu panglaki haide. Khongchat atuda moirangthem nakumbana hai. Laibaki thawai kayada mangchul thana thabak toramba saji chanu gumbi amana naduna lekiba haibasi wama kaktan natana laibaki achobu mangjaba amane. Mahak athuba matamda fagalaktuda mahausagi punsida hanjalakpa ngamba taibang mapuna pinabiba oirasanu haide. Manipuri Literary and Cultural Forum Tripurana Piba Babure Taramani Memorial National Award Chahi Asigi Oina Saknaidaba critic translator Amadi Aiba Longjam Joychandra the Piragani Haide Hiram Asikamari Ledana Manipuri Literary and Cultural Forum Tripuragi Secretary Koisnam Mangal Kudiak Piduna Tadoropa General Amana Hai National Award Asida Sel Oidan Palising Tara Sol Ama Momento Ama Amadi Sakangje Ama Yaure Award asi lakliba August Kut Mangada Agartala da Pangtukadaba Thauram Amada Kusinaragani Longzam Joychandra Manipuri Sahitya da Saknairaba scholar ama oina miyamna thoidok hendokna sakanglaba mioide Mahak Sahitya Academy New Delhi gi Manipuri Lon gi convener oina su thawpurame masigi mathakta kunai asigi achangba Sahitya gi lup kaya gi president su oirambatan natana Manipuri Sahitya Parisad Imphal gi president oide Mahakna Manipuri Sahitya chawkhatnaba honabada lawkiba thodang kaya atubu sakhangbo oina award asi pinaba khanbane Aroibada Maribapa Umana Pizare. Manipur ki Fibam Yangsina Bapung Karagi Khongchata Lakiba opposition leader Rahul Gandhi, Imphal Bir de Transit International Airport at Tulaba Majo, Jordanpur with the Makpusan Cray. Opposition ki leader Rahul Gandhi ki Manipur Khongchat ki Mangoy Dana Kuki Kulai Fiber Singh Jiri Bangi Lengang Koki Taman Tongway Round Karakap Sindana attack Jatakre. Lamjing Maira Sapam Robin Hood Cape Mapan Suba Ningsing Thoram Jesse ILPS Sinduna Awaching the Leba Yellow Missing in Ningsing Kubam the Pangtokre. Amade security force na thiba humbagi thabak chathabada Imphal district tagi masig yamlaba kuchukulai kya fagat panongkre Matang asida Times of Manipur na pisa banung sugi paulishin jare bidding tabir basing ko amuka nakron jare.